Akasbani Imphal Wahengbam Rajesh Pau Pajari Anbada Maruba Pau Lebagasingasi Humbudra Tare Chuba Ganatantra Dibas Palan Pangtokle Manipur Su Tauramasi Jila Singda Pangtokle Lebagasigi Oina Gallantry Medal President Medal for Distinguished Service Amasung Meritorious Service Ki Medal Lautokpada Manipuri Police Personnel Tarahumdo Yaure Amasung Security Force na Manipuri Tongan Mapam Singda Ti Humbugi Tabak Chatabada Yamdaba Kuzukulai Amadi Pokabiaba Masak Sing Pagatle Lebagasina ngasi Humbudra Tare Chuba Ganatantra Dibas Palan Pangtokli Mapungweba Tharom Naidiligi Kartavya Parta Pangthokani Pered asi Ayuk Pung Tara Makhaidigi Haugani Kumsi Chahigi Ganatantra Dibas Palan gi Hiramna Swatantra Ka Mantra Bande Mataram Amasung Samridhi Ka Mantra Atmanirbhar Bharat Haibasini Ganatantra Dibas Palan Pradhan Mantri na National War Memorial da satlaba matung leikatuna hogdokani Manipur su housing haki matungda Humbudra Tare Chuba Ganatantra Dibas Palan Pangtoklagani Kumchi Sahigi Ganatantra Dibas ki Parade Commander na Nipan Suba Manipur Rifles ki Commandant N Madhuni Maina Oidi Mahangna Lusingduna Ningthi Jarba Mars Park ki Contingent Sing Ahanba Manipur Rifles ki Parade Ground dagi tholoraba matung Raj Bhavan mamang phauduna chatlaga Nongchup thangba Kangla Gate gi changlaklaba matung Aitihasik oiraba Kangla gi Sanathong mamangda Rajapal Ajay Kumar Bhalana salami okani Parade asi Ahanba Manipur Rifles ki Parade Ground da amuk loisingani Raja sigi tongan district headquarters sing dasu Ganatantra Dibas Palan pangthoknari Humbudra Tare Chuba Ganatantra Dibas Palan tharunga mari lenana Leibag asigi Gallantry Medal President Medal for Distinguished Service amasung Meritorious Service ki medal sing pinanaba laktokpada Manipur ki police personnel punna tarahumdoi yaure Gallantry Medal pinaba khangatpada Assistant Sub Inspector Singh Langgonjam Lenin Singh Siddharth Thoksom Habildar Thonokjom Nilchal Singh Rifleman Kumam Premanda amasung Constable Ngasebam Bim Singh yauri President Medal dana Manipur Police ki DSP Sasi Kumar Khuraijam amasung Meritorious Service Medal gi oina SP CID Raj Kumar Manbindu Singh 6 IRB gi Commandant Dr. Sarangthem Ibomcha 7 IRB gi Assistant Commandant Katrimayum Prasant Kumar Habildar Naukholal Gangte Rifleman Premchand Chungkham ASI Pukramam Bijen Singh Rifleman Kamlem Sang Yauri Amaromda Fire Service ki Sub Officer Chirom Ranjit Kumar su Fire Service Meritorious Medal pinaba kalakpada yaure Ganatantra Dibas ki mangwena Rashtrapati Draupadi Murmu na miyoi chama kuntra mathoida Padma Award pibada ayaba pikre kumsi sahigi oina Padma Vibhushan manga Padma Bhushan tarahumdoi amasung Padma Shri chama tarahumdoi yauri Padma Vibhushan phangataba singgi manungda Dharmendra Singh Diol VS Achutanandan Singh yauri Padma Bhushan phangataba singgi manungda Alka Yagnik Manmuti Sibu Soren Vijay Amitras yauri Padma Shri gi mana pinaba laktokpada Manipur gi laikhidraba Nat Sankirtan gi Guru Yumnam Jatra Singh yauri Padma Award phanglaba miyoi singda Uparashtrapati CP Radhakrishnan Pradhan Mantri Narendra Modi Griha Mantri Amit Shah na chingmana thagatpa phongdorokli makoina leibak asigidama kathopaga loinana laukhiba thodangbu ikai khumnaba ulakli paugi marakthana break ama Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 Emergency Amasung Trauma Care Advanced Neurosurgery ki Mateng na Brain Amadi Spine Surgery Head Injury Amasung Trauma Care Slip Disc Amasung Spine Disorder Brain Tumor Amadi Stroke Management ki Kudong Chaba Pangbigani Specialized surgery da hepato pancreato biliary amasung GI onco surgery leparo endoscopic GI onco surgery complex GI procedure advanced GI laparoscopy amasung endoscopy gallbladder surgery obstetrics and gynecology advanced orthopedic surgery knee and hip replacement gi kudong chabasu pangbigani equipment suna leraba ICU endoscopy and bronchoscopy operating microscope QSA amasung C-arm imaging gi kudong chabasu Little Clinic na miam da pijari hena kupa Marol Gidamak mobile number 7627959210 da khangba yagani Tabiriba Pausi Akasbani Imphal dagini
Jiribam Zilla the Security Force upon Bakambo Amanangarang T Humbagi Tabak Chatabada Kuzukulai Kamarum Pagale. Aikogi Jiribam Paumi Ngatim Bisuzina, Poliski Pau Paladin Hai Akaknaba Pau Ama Pangbadagi, Jarel Popi Kulda Security Force na Magazine Yawa SLR Ama 12 bore single barrel rifle turret Kapayariba AK Maru Traumdoi, Insaski Magazine Ahum Pompi Ani Kapayariba Insaski Maru Nifumatoi, Kapayariba .303 gi Maru Nifumanga, Kapayariba SLR Maru Ani yauna atei kuzuklai sing fagatki. Amaramda Manipur Police na Imphal West ki Mayang Imphal Police Station gi manung chanba Mayang Imphal Thana Awang Laikai digi ngarang RPF PL gi miyoy ama pare miyoy asiga naknaba miyoy amasu saki muthanaba honaba gi damak phagat le hairi. Numit asimakta da Security Force na Thawbal Jila gi Nongpok Sengmai Police Station gi manung chamba kak mayai lamkhai digi double barrel ama hand grenade mari IED taruk magazine ani detonator manga kapayariba maru nifu phagat ki. Imphal East Jila gi Haingang Police Station gi manung chanba Gauro Singh Lok Luang Sangbam dagi hand grenade mari electric detonator ani stun grenade ama kapayariba maru kunmathoi amadi atei polam kayamarum phagati Churachampur Police Station gi Taijang Khulgi Tera Khongsang Umangdagi ngarang Security Force na magazine yawba MA2 MK2 rifle ama AK magazine ama kapayariba maru humputaru grenade ani kilo ahum makhairom lomba IED ahum barrel gal ama phagaki Manipur Police ki Cheryl na hai ngasi pangthokkadarba Ganatantra Divas palan gi yenglaga akanba sexil thorang lokhatle mafam kyada thi humagi thabak chathaki Rashtrapati Draupadi Murmu na miyoy kuntrada Jiban Raksha Padak Lisingani Kunmanga Pibada Ayaba Pikre, Masigi Manung da miyoy tarukta, Sarbotam Jiban Raksha Padak, miyoy tarukta, Uttam Jiban Raksha Padak, Amasung miyoy Taramapanda, Jiban Raksha Padak Piragani, Masigi Manung da miyoy tarukti, Masal Laikidramatungda, Pigadabani. Ngasi Pongba Pausi Singi Marwe Pausingi da Hausik Devika Chingtham Lere, Devika. Thagachari Rajesh. Medal lauthokpada Manipurdagi personnel tarahumdo yaurokpa National Voters Day pangthokiba amasung kuki MLA sing yaurabasu yaudrabasu anauba sarkar semnaba yai haiba pausing asina ngasi phongba pauche singi maru oiba pausing oiri Guwahati da kuki MLA singa wa khanagadawri Sambit Patraga unakre Home Ministry gi official ga unadawri Amit Shah su lakadawri haina Sangai Express Manipuri edition da ahanba headline tawri Kuki MLA sing yaurabasu yaudrabasu anauba sarkar semlaba yai haiba pauna People's Chronicle gi ahanba headline oiri Atuba matamda Manipurda popular government ama semlagani haina Govindasna phongdokhiba wafam poknafam gi ahanba lamaida maru oiba pau oina phongli Modi amasung Amit Shah January 13 amasung February 13 da Assamda lakadawri Amit Shah na Guwahati da leiringaida Manipur gi kuki MLA taraga unagadra haiba pau huyenan pauda ahanba headline tawri Tara Taruk Subat National Voters Day gi thauram pangthokre Additional Chief Secretary Vivek Kumar na kumja lising ani kuntaret ki State Assembly Mikhal Kanglon chumna pangthoksi haina phongdokhiba wafam sana leibakta ahanba headline tawri Voting rights ningthina khangnaba school amadi college ta campaign chatharagani haiba pau naharol gi thaudang pauche gi ahanba lamaida maru oiba pau oina phongli National Voters Day gi pau asi Hills Hornbill Express amasung Ganfew Mail da ahanba headline tawri Nat Sankritan gi Yumnam Jatra Singda Padmashri Piragani haiba pauna Manipur Mail gi ahanba headline tawri pau asi Tamenglong Times tasu maru oiba pau oina phongli Manipur gi chahau mapa leibak singna leiba pamnarakli haiba akhanaba pau ama Sangai Express English ki anchor column da photo ga konana phongli amasung Manipur High Court na mayang nambam Rishikanta hatpa gi video viral chatpa adu thingnanaba khanghankiba gi pau Ganfew Mail da maru oiba pau oina phongli Rajesh Thagachari Devika Aroibada Maroiba Pau Leibagasi ngasi Humudra Tretsuba Ganatantra Divas Palan Pangthokli Kumsi Sehi Ganatantra Divas Palan gi Hiramna Swatantra ka mantra Bande Mataram Amasung Samridhi ka mantra Atmanirbhar Bharat haibasini Manipurasu Thauramasi District Headquarters Singda Pangthokli Leibagasi oina Gallantry Medal, President Medal for Distinguished Service amasung Meritorious Service ki medal lautokpada Manipur gi police personnel tarahumdo yaure amasung Security Force na Manipur gi tongan mafam singda thi humgi thabak sathabada yamlaba khujukulai amadi pokhaibe yaba masak sing phagat le pau loijare